Lakhipuronline puthokchaba October gi tang 12 leibak pokpa numit ki Khomjinba Pao tabirasi ahanbada maroiba Pao Kendra ki Minister of State Rameswar Telina course completion certificate amasung appointment letter singyan thokre Silchar ki Tarapur motor stand puja committee ki mandap Swami Mrinyananda ji Maharaj tangarang sangakre Ranjita Singhabu World NRI Social and Cultural Association ki Assam State Women President Khankre Bollywood megastar Amitabh Bachchan na pan masala ga mahakatauna ki ba contract lokthok chakre amasung Assam de miyoi chani ga humbutara gi masada COVID ki anuba case thengnakre positive oiba ki chang chada 0.9 oiri Haujik mapung oiba Pao tabirase Guwahati da laiba Oil India Limited ki pipeline headquarter dangarang sinba thauramamada Skill Development Institute Guwahati ki mai paglaba candidate singda Kendra ki Petroleum and Natural Gas Labor Employment ki Minister of State Sri Rameswar Telina course completion certificate amasung appointment letter singjen thokre thauramda Oil India Limited ki chairman amasung managing director Sri Sushil Chandra Mishra Atai makok thongba official sing institute adugi faculty amasung trainee sing sarukjaki Sri Telina mai paklaba trainee sing da haraute amba phongdokre awang nongpok lamdamda chahi khudingi naharol lising amaki mathakta tongan ba trade taratrukta training phangan bagi damak faculty sing bu thagat pa phongdokhi mahang na hai Pradhan Mantri Narendra Modi gi luching makhada Kendra Sarkar na naharol singbu masana marom dom lepchabangamba leibak ama oiraknanaba amasung leibak asibu semgatpada thodang launanaba skill development asida chauna maru oiba piri Thauramda Pragati Edutech na lengba Skill Development Institute Guwahati Training singi mai pakpagi coffee table book ama mantri na phongki Silchar gi Tarapur motor stand puja committee gi puja mandap Bharat Sebashram gi Swami Mrinyananda ji Maharaj tangarang ningthau kaban mita sangakre handaki Tarapur motor stand puja gi thim Thakur Onukul Chandra gi ashram ni thauramda Rajya Sabha gi MP Susmita Dev Silchar gi MLA Dipayan Chakraborty President Babul Hor amasung committee gi member Bishwajit Chaudhary na chingba miyoi sing sarukya ki hairi Ranjita Singhabu World NRI Social and Cultural Association gi Assam State ki oiba Women President oina khankre Association asigi awang nongpok ki pravari oiriba Rashtriya Mahamantri Dr. Ranbir Singh Laisramna phamasigi damak Guwahati ki Kamrup Metro da leiriba Ranjita gi maphamda chithi iduna khangalakibani hairi Bollywood megastar Amitabh Bachchan na pan masala ga mahakatauna ki ba contract adu lokthok sakre matam kharani mahakna brand asigi damak commercial uraba matungda mahak masana lokthok chana ba haijakibani panbajai hiramasigi matangda leibak asigi anti tobacco loop amana Amitabh ki maphamda Hauragliba naharol sing asigi yengduna asigumba potlam singi advertisement asida yaubidana ba haijarakibani masiga loinana mahakna promotion da phangkiba senpam singsu handokre hairi Kasar Sribargi Haisnam Kailan Singhana manung matam chadana laikitabada Sribar Naharol Puja Committee na thamoi shokna awapa phongdokre committee asigi active member oirambata natana khungang asigi tongan ba loop kaya ga suchat menaramba Haisnam Kailan na laikitabada Puja Committee gi member singna ngarang numidang wairam Durga Mandop ta phamkiba awaba phongdokpagi mifam amada minute ani tumina leptuna laikidrabagi thawai mirelna mapu ginakta ingna chikna lairuna bathoni jakhi Panbajai Haisnam Kailan masagi anaba manamaram oiraga October gi tang 13 ningthau kabagi ayukta laikidabani hairi laikidaba matamda masagi chahi yankhai sukre Athanasia Youth Club Munsigram Kasar Assam na silangduna club asigi sanabungda chathariba Open Football Tournament sanabadu Durga Puja namaram oiraga Thasigi tang 13 phawba leplagani hairi October gi tang 13 sanagadaba match ta Silchar Railway amasung Nagakhal Youth Club sanaragani Haukiba Nomaijing da sanakiba match amada Ichel Club Lomba Basina United Club bu Panjal ani amada maithiba piki
Assam dangarang miyo chani ga humutara gi masada COVID positive oibe thangnakre positive oibe gi chang chada 0.9 oiri Assam da ngarang miyo manga laichada sina laikidaba ga loinana laikidaba gi apun mamasing lising manga chamapan ga kunthama thoi sukre Manipur gi haksel loising na thokpa paw matungina miyo chama ga supna manga gi masada ngarang COVID-19 positive oibe thangnakre laichada sina ngarang miyo amatta laikidaba gi paw laite Aroibada maruiba paw amukhanna Kendra Minister of State Rameswar Telina course completion certificate amasung appointment letter singyan thokre Silchar gi Tarapur Motor Stand Puja Committee gi mandap Swami Mrinyananda ji Maharaj tangarang sangakre Ranjita Singhabu World NRI Social and Cultural Association gi Assam State Women President khankre Bollywood megastar Amitabh Bachchan na pan masala ga mahakatawna ki ba contract lauthok chakre amasung Assam de miyo chani ga humbutara gi masada COVID ki anuba case thangnakre positive oiba gi chang chada 0.9 oiri Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare